ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯃꯔꯤꯐꯠ ꯁꯛꯄꯒꯤ ꯁꯩꯁꯛꯄꯁꯤꯡꯒꯤ ꯎꯅꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯈꯤ ꯀꯧꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯟꯗꯣꯛꯆꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯄꯥꯡꯒꯜ ꯂꯩꯛꯇꯒꯤ ꯑꯊꯧꯕꯁꯤꯡ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯁꯤꯒ ꯇꯔꯦꯠꯔꯛ ꯁꯨꯕꯒꯤ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯎꯅꯖꯔꯤꯕꯁꯤ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯏꯅ ꯃꯣꯍꯝꯃꯗ ꯏꯁꯥꯛ ꯑꯂꯤ ꯁꯥꯏꯛ ꯍꯥꯏꯔꯤꯕ ꯁꯛꯅꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯁꯤꯡꯒꯔ ꯑꯁꯤ ꯎꯅꯖꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯁꯤꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯉꯣꯟꯗ ꯍꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 6009744258 ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ 6009744258 ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯑꯃꯗꯤ ꯃꯍꯥꯛꯉꯣꯟꯗꯒꯤ ꯈꯪꯅꯤꯡꯕꯁꯤꯡ ꯑꯗꯨ ꯍꯪꯕ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯍꯥꯏꯕ ꯏꯄꯤꯁꯣꯗ ꯑꯁꯤꯒꯤ ꯑꯍꯧꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯚꯤꯌꯨꯋꯔ ꯑꯣꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯗ ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯏꯕꯁꯤꯡ ꯁꯩꯁꯛꯄ ꯁꯤꯡꯒꯔ ꯑꯁꯤꯗꯒꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯕ ꯈꯔ ꯃꯍꯥꯛꯉꯣꯟꯗꯒꯤ ꯇꯥꯃꯤꯟꯅꯁꯤ꯫ अस्सलाम वालेकुम। ꯑꯩꯒꯤ ꯃꯤꯡ ꯏꯁꯥꯛ ꯑꯂꯤ ꯁꯦꯈ, ꯑꯩꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯅꯁꯤꯕ ꯑꯂꯤ ꯀꯧꯏ, ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯑꯄꯥꯕꯤ ꯕꯤꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯟꯅ ꯅꯤꯄꯥꯟꯅꯤ, ꯅꯨꯄꯥ 3 ꯑꯃ ꯅꯨꯄꯤ 4 ꯑꯃ꯫ ꯑꯗ ꯑꯩꯅ ꯅꯨꯄꯥ 3ꯒꯤ ꯑꯇꯣꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯁꯥꯛ ꯑꯂꯤ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯏꯖꯨꯀꯦꯁꯟꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯀꯔꯤꯅꯣ ꯃꯗꯨ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯃꯍꯩ ꯃꯁꯤꯡꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯕꯦꯡꯒꯨꯜꯗ ꯕꯦꯡꯒꯨꯜ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯂꯩꯔꯝꯃꯤ, ꯖꯨꯅꯤꯌꯔ ꯁ꯭ꯀꯨꯜ ꯍꯥꯏꯅ, ꯑꯗꯨꯗ ꯀ꯭ꯂꯥꯁ 6 ꯐꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ MR ꯕꯦꯡꯒꯨꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯇꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 11, 12 ꯁꯤ ꯇꯝꯃꯦ꯫ ꯑꯗꯨꯒ ꯑꯩ 1 ꯏꯌꯔ ꯑꯩꯈꯣই ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ 1 ꯏꯌꯔꯁꯤ ꯗ꯭ꯔꯣꯞ ꯂꯩꯈꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯡꯏꯝꯐꯥꯜꯒꯤ ꯆꯅꯝꯕꯝ ꯊꯣꯡꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯑꯗꯨꯃꯥꯏꯅ 12 ꯄꯥꯁ ꯇꯧꯋꯦ꯫ ꯑꯗꯨꯒ ꯀꯣꯂꯦꯖ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤ ꯃꯥꯏꯂꯝꯕꯤ ꯀꯣꯂꯦꯖꯗ 2nd ꯏꯌꯔ ꯂꯣꯏꯁꯜꯂꯛꯑꯒ 3rd ꯏꯌꯔꯒꯤ ꯍꯥꯏꯗꯤ 5th ꯁꯦꯃꯤꯁꯇꯔ ꯐꯥꯎꯕ ꯇꯝꯃꯝꯃꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ MBBS ꯇꯝꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯥꯛꯇꯅ, ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯥꯛꯇꯅ ꯑꯩꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯔꯁꯤꯌꯥꯗ ꯃꯦꯗꯤꯀꯦꯜ ꯇꯧꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯆꯍꯤꯗ ꯂꯩꯖꯔꯤ ꯍꯥꯏꯇꯥꯔꯦ, ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯅ꯫ ꯑꯗꯨꯒ ꯏꯁꯥꯛ ꯑꯂꯤ, ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯑꯁꯤ ꯁꯛꯄ ꯍꯧꯔꯛꯄꯁꯤ ꯅꯁꯥꯒꯤ ꯑꯣꯏꯅ ꯍꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯍꯥꯏꯕꯗꯤ ꯇꯝꯕꯤꯕ, ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯇꯝꯂꯨꯔꯒ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯁꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ꯫
ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤꯗ ꯁꯨꯝ ꯀꯝꯄꯤꯇꯤꯁꯟꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯁꯤꯗ ꯁꯨꯝ ꯁꯛꯄ ꯈꯣꯠꯄꯁꯤ ꯁꯨꯝ ꯇꯧꯔꯝꯃꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯀꯨꯏꯅ ꯌꯥꯎꯔꯛꯑꯕ ꯃꯇꯨꯡꯗ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯛꯄꯁꯨ ꯌꯥꯎꯔꯦ ꯑꯁꯨꯝ ꯇꯣꯏꯅ ꯌꯥꯎꯔꯛꯄ ꯑꯗꯨꯅ ꯃꯅꯥ ꯌꯥꯝ ꯂꯧꯕ ꯈꯣꯠꯄ ꯇꯧꯕꯗꯒꯤ ꯅꯧꯅ ꯁꯛꯆꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯩꯗ ꯃꯣꯏꯗ ꯃꯣꯔꯦꯜ ꯗꯥꯎꯟ ꯇꯧꯕ ꯈꯣꯠꯄꯁꯨ ꯌꯥꯎꯗꯅ ꯑꯗꯨꯝ ꯁꯛꯈꯤꯗ꯭ꯔꯦ ꯑꯗꯨꯋꯥꯏ ꯇꯔꯟꯗꯨꯗꯒꯤ ꯑꯩ ꯂꯤꯂꯣꯡꯗꯒꯤ ꯑꯩꯈꯣꯏ ꯃꯦꯁꯥꯞ ꯃꯣꯂꯥꯟ ꯅꯩꯃꯨꯗꯤꯟ ꯍꯨꯁꯥꯃꯤ ꯏꯔꯣꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯛꯕꯔ ꯑꯟꯁꯥꯔꯤ ꯃꯣꯏ ꯃꯌꯥꯝꯁꯤꯒ ꯂꯣꯏꯅꯖꯔꯒ ꯑꯅꯧꯕ ꯀꯦꯁꯦꯠ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯒ 2009-10 ꯁꯤꯗꯩꯗ ꯑꯍꯥꯟꯕ ꯀꯌꯥꯃꯠ ꯀꯧꯕ ꯀꯦꯁꯦꯠꯁꯤ ꯄꯨꯊꯣꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯅꯥꯏꯔꯒ ꯑꯣꯖꯥꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯁꯛꯄꯁꯤ ꯍꯧꯗꯤ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯄ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯈꯨꯡꯒꯪꯗ ꯀꯔꯤ ꯀꯔꯤ ꯑꯍꯜꯁꯤꯡꯅ ꯐꯥꯎꯕ ꯀꯧꯁꯜꯂꯒ ꯑꯗꯨꯝ ꯁꯛꯍꯟꯕ ꯈꯣꯠꯄ ꯑꯁꯤꯅꯆꯤꯡꯕ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗꯕ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯒꯤ ꯊꯧꯔꯝꯁꯤꯡꯗ ꯑꯗꯨꯝ ꯈꯔ ꯈꯔ ꯁꯛꯄ ꯍꯧꯔꯛꯏ ꯑꯗꯒꯤ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯊꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯣ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯍꯥꯟꯕ ꯅꯥꯠ ꯁꯛꯄꯁꯤꯗ ꯀꯔꯝꯕ ꯏꯊꯤꯜ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯕꯗꯤ ꯅꯥꯠꯇꯨ ꯁꯛꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯀꯔꯤ ꯐꯥꯎꯈꯤ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯁꯛꯄ ꯍꯧꯈꯤꯕꯅꯣ ꯑꯍꯥꯟꯕ ꯁꯛꯈꯤꯕꯁꯤ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯖꯥꯃꯤꯌꯥꯇꯨꯜ ꯌꯨꯟꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯣꯏꯅ ꯆꯍꯤ ꯆꯍꯤꯒꯤ ꯅꯥꯠ ꯀꯝꯄꯤꯇꯤꯁꯟ ꯀꯤꯔꯥꯠ ꯅꯥꯠ ꯀꯝꯄꯤꯇꯤꯁꯟꯁꯤ ꯁꯨꯝ ꯇꯧꯏ ꯑꯗꯨꯒꯤ ꯀꯤꯔꯥꯠ ꯅꯥꯠ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯑꯩ ꯏꯁꯥꯁꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯁꯦ ꯅꯥꯠꯇ ꯑꯍꯥꯟꯕ ꯌꯥꯎꯕꯗꯨꯗꯤ ꯑꯩ ꯀꯤꯔꯥꯠ ꯑꯣꯏꯅ ꯌꯥꯎꯖꯕꯅꯤ ꯑꯗꯨ ꯅꯥꯠꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯃꯇꯝꯗꯨꯗ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯇꯥꯕ ꯃꯅꯥꯁꯨ ꯐꯪꯕ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ 2004ꯗꯅꯤ ꯑꯍꯥꯟꯕ ꯌꯥꯎꯕꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯝꯄꯤꯇꯤꯁꯟꯁꯤꯡꯁꯦ ꯏꯁꯥꯅ ꯑꯣꯏꯅ ꯊꯤ ꯍꯨꯝꯖꯗꯅ ꯍꯦꯛ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯦꯁꯟꯅꯦꯠ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯦꯞꯇꯅ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯛꯈꯤꯕ ꯅꯥꯠ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯗꯨ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯁꯤꯅꯁꯨ ꯑꯍꯥꯟꯕ ꯅꯥꯠꯇꯨꯃ ꯍꯥꯏꯕꯗꯤ ꯇꯥꯅꯤꯡꯉꯝꯒꯅꯤꯁꯨ ꯈꯜꯂꯤ ꯃꯔꯛ ꯊꯠꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯝ ꯗꯤ ꯏꯁꯥꯛ ꯑꯂꯤ ꯁꯥꯏꯛ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯑꯗꯨꯒꯨꯝꯕ ꯅꯥꯠ ꯁꯤꯡꯒꯔ ꯑꯁꯤ ꯎꯅꯖꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯆꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯃꯗꯤ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 6009742558ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯦꯝ ꯗꯤ ꯏꯁꯥꯛ ꯑꯂꯤ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯈꯤꯕ ꯅꯥꯠ ꯑꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯍꯥꯟꯕ ꯁꯛꯈꯤꯕꯁꯤ ꯑꯁꯦꯡꯕꯒꯤ ꯍꯥꯏꯔꯗꯤ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯃꯅꯕꯨ ꯃꯤꯒꯤ ꯃꯇꯧ ꯇꯝꯃꯒ ꯁꯛꯄ ꯑꯃꯅ ꯑꯩꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯅꯤ ꯂꯩ ꯑꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯉꯪꯖꯈꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯦꯁꯥ ꯃꯣꯂꯥ ꯅꯩꯃꯨꯗꯤꯟ ꯍꯨꯁꯥꯃꯤꯒꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯨꯅ ꯑꯣꯏ ꯑꯩꯈꯣꯏ ꯃꯔꯛ ꯊꯠꯅ ꯐꯣꯜ ꯑꯃ ꯂꯥꯛꯏ अस्सलाम वालेकुम वालेकुम सलाम आई मैं इम्फाल में मुद्दगिने हाइबियो हौजिकना आई थबक तौर लेइबा होय साका उनबदो आई वाफम अमता हाइजगे कनाम खंजगे न तरफ हाइबियो हाइबियो आई मिंग अबुल कलाम को बसै में मुद्दगिने होय ꯀꯔꯝꯕ ꯅꯥꯠ ꯑꯣꯏꯕꯅꯣ ꯇꯪ ꯇꯥꯅꯤꯡꯕ ꯁꯥꯛꯇꯒꯤ ꯑꯗꯣ ꯅꯥꯠꯇꯨꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯐꯦꯠꯇꯪ
Masi Madina ni Madina antaw bodo. Hoi. Ado ikoi tanjage aduga hauji ikoina mamangda ikoi MD Sagalina han boina manga ki punsida han boina sakhiba na mati ama kaktang amang miyam viewers singda ngasi ki unajabagi thoram ikoi ki Manipur Muslim ki channel asida sadukjari basi ikoi channel asiba meng tabire ba khudimang ta ikoi maha ki han banna to mati ama kaktang mayam da khudon ta ma matung da adongi hauji pame hairibana da do ikoi maka mati ama dum santana jaba tawjarke Okay, sukade. ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯥꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯤꯅ ꯇꯝꯃꯒ ꯁꯛꯄ ꯑꯍꯥꯟꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯒꯤ ꯑꯍꯥꯟꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯂꯥꯛꯂꯅꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯌꯥꯃꯠ ꯍꯥꯏꯅ ꯁꯛꯈꯤꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯅꯤ ꯑꯗꯣ ꯑꯩ ꯄꯂꯦꯝ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯦꯁꯥꯞ ꯅꯌꯤꯝꯒꯤꯅꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯇꯥꯕꯤꯔꯦ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕꯗ ꯑꯣꯏꯅ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯒꯦ hoi haibadi viewers singna pamisi ngasai nahaki ahanba haibadi Manipuri nadone original oina sakpatune ꯊꯥꯒꯠꯆꯔꯤ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯑꯩꯅ ꯈꯨꯗꯣꯜ ꯇꯧꯖꯒꯗꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯂꯥꯛꯂꯅꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯌꯥꯃꯠ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯣꯖꯥ ꯑꯛꯕꯔ ꯑꯟꯁꯥꯔꯤꯅ ꯏꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯍꯥꯟꯕꯁꯨ ꯑꯣꯏꯕ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯂꯥꯛꯂꯅꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯌꯥꯃꯠ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯂꯥꯛꯂꯅꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯀꯌꯥꯃꯠ ꯆꯦꯛꯁꯤꯜꯂꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯏꯃꯥꯟ ꯃꯄꯨꯡ ꯐꯥꯍꯟꯁꯤ अल्लाहकी हुकुम इल्हौसी अल्लाहकी हुकुम इल्हौसी नोमदी सोइरोय लाक्लनी अरोइबा नुमित कयामत lối bi chinh sang paring na ufullat tillani lối bi chinh sang paring na ufullat tillani asang aman ki biksu tagna tum namanglani madhubu kawi kayamat madhubu kawi kayamat nongmadi soiroy laklani aroiba numit kayamat not singer asigi unajabagi thoramasi ikoi hauji pangthokjari ado ikoi hujing ahaki mamangda ikoi isa kali asigi yamna phajaba nat amakaktang tajaba pami haripadu ikoi isa galina matu mati amakaktang hairiba ikoi ngasigi channel asigi viewers sing khud मसी मदीनानी मदीना है अगी ओजा लिलोंगदगी ओजा तेज खान ने इबिरपनी हेलो मसी मदीनानी मदीना
मदीनतुन नबीनी मसी मदीनानी मदीना मदीनतुन नबीनी सिदलागी ततना मलाइक सु मुसलमान सु सलाम अर्ज तौबा मदीना की आकाद नबी सिंगी जरदारद मसी मदीनानी मदीना मदीनतुन नबीनी सलाम लागी अल्लाह दई दुरूद सोलई फरिस्ताना सलाम लागी अल्लाह दई दुरूद सोलई फरिस्ताना सलाम लागी अल्लाह दई दुरूद सोलई फरिस्ताना परिंग लेपी मोमिन सिंगना रोज़ाए अतहर मामांदा सिदलागी ततना मलाइक सु मुसलमान सु सलाम अर्ज तौबा मदीना की आबाद नबी सिंगी सरदारद हारिबा नाद असी अगी ओजा लैखिद्रबा मौलाना नाइमुद्दीन हुसामीना महाना हिंगलिंगै पुंसीदा पुथोकनबा होनादुबु मेसाबना हनग्रबा मतुंगदा अखोइना पुंसिनजरगा मेसाबकी खुंगुल लीजबा ओइना अखोइना पुथोकचखिबा अदुगुंबा नाद अमनि हेलो अस्सलाम वालेकुम वालेकुम सलाम वरहमतुल्लाहि वबरकातुहू हाइबियो हेलो हाइबियो अदोंगी लाइफम अमदी अदोंगी मिंग हाइबियो हंगुंदगी हाफिज वारिस कौई होय नाना मकतम थनिंगबा सारी साक्तगी होय अदो फोन सी यामना लांगबा माले करम नाट ओइबिबनो अदो नाटुगी ममिंग अमता हाइबियो करी ngasi khangba ngamdraba nabi bo haidadu अमुक्तंगा हन्ना हाइबियो ngasi khangba ngamdraba nabi bo hasardadi karam khanglugani haidadu होय इकोई सोइदनबक इकोई सिंगर सिदगी
ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯁꯤꯡꯒꯔ ꯑꯁꯤꯅ ꯁꯛꯇ꯭ꯔꯤꯉꯩꯗ ꯑꯗꯣꯝꯅ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯥꯠ ꯑꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯤꯌꯥꯝ ꯚꯤꯌꯨꯔ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯉꯥꯡꯉꯛꯄꯗ ꯍꯥꯏꯕꯗꯤ ꯁꯛꯄꯗ ꯀꯥꯏꯒꯗ꯭ꯔꯥ ꯃꯗꯨ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯉꯥꯡꯍꯟꯅꯤꯡꯉꯤ ngasi khangba ngamdraba nabibu hasardani karam khamlugani mukesh machindargi ꯐꯅꯤ ꯐꯅꯤ ꯑꯩꯈꯣꯏ ꯁꯤꯡꯒꯔꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯨꯍꯝꯃꯗ ꯏꯁꯥꯛ ꯑꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯪꯅꯥꯏꯔꯕ ꯁꯤꯡꯒꯔ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯤꯟ ꯇꯨꯝꯈꯠꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯏꯁꯥꯛ ꯑꯂꯤ ꯑꯁꯤꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯑꯩꯈꯣꯏ ꯅꯥꯠꯇꯨ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯃꯤꯟꯅꯁꯤ ngasi khangba ngamdraba nabi haibisina ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯦꯖ ꯈꯥꯟꯅ ꯏꯕꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯤꯡꯒꯔꯗꯤ ꯑꯩ ꯏꯁꯥ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯪꯀꯜ ꯏꯁꯂꯥꯝ ꯔꯍꯃꯥꯟ ꯃꯥꯅ ꯁꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯇꯦꯛ ꯑꯃ ꯇꯧꯖꯒꯦ ꯇꯁꯦꯡꯅ ꯂꯣꯛ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯟꯖꯦꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯛ ꯇꯧꯖꯒꯦ ngasi khangba ngamdraba nabibu hashardadi karam khamlugani ngasi khangba ngamdraba nabibu hashardadi karam khamlugani ngasi tamba ngamdraba mataudo ummatini karam hairugani ngasi khangba ngamdraba nabibu hashardadi karam khamlugani ngasi migi ilibado matu khalho panthum kadonda oiruni ngasi migi ilibado matu khalho panthum kadonda oiruni ngasi tungin ngamdriba nabigi ngasi tungin ngamdriba nabigi kenai fizi hayeng pairugani ngasi tungin ngamdriba nabigi kanai fizi hayeng pairugani ngasi khangba ngamdraba nabibu hashardadi karam khamlugani ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯍꯥꯏꯕ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ 8th ꯁꯨꯕ ꯑꯣꯏꯅ ꯆꯠꯊꯖꯔꯛꯂꯤꯕ ꯑꯁꯤ
ꯑꯩꯈꯣꯏ ꯃꯌꯥꯝ ꯚꯤꯌꯨꯋꯔꯁꯤꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯤꯡ ꯇꯥꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯡꯒꯔ ꯑꯁꯤꯗꯒꯤ ꯇꯥꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃꯅꯤ ꯑꯗꯨ ꯉꯁꯥꯏꯒꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯡ ꯑꯩꯈꯣꯏ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ हेलो वालेकुम सलाम व रहमतुल्लाहि व बरकातुहू Manipur Muslim Akhi channel live thabiri na to hujisibo hojik hojik Manipur Muslim Akhi ki channel ni hojik hojik chat thajarki basi ado adom ki kari apam bali buna du phone si Isaac Ali Said hoi Isaac Ali Muhammad Sheikh Isaac Ali amari patama ta khanjari da ubune haibiyo laifam ming amadi nat bidi adom na tabi ningiba nat adugi maming su haibetan panbiyo ꯑꯩꯒꯤ ꯂꯩꯐꯝꯁꯦ ꯀ꯭ꯋꯥꯛꯇꯥꯗꯒꯤ ꯃꯤꯡꯅ ꯁꯥꯐꯤꯌꯥ ꯀꯧꯋꯦ ꯑꯗꯣ ꯑꯩꯅ ꯈꯟꯂꯤꯕ ꯃꯔꯤꯁꯛꯁꯤꯅ ꯀꯥꯎꯁꯟꯗ ꯖꯦꯞꯇꯨ ꯄꯥꯟꯅ ꯆꯠꯄꯅꯤꯗ ꯇꯧꯕꯗꯣ ꯑꯗꯣꯝꯇ ꯁꯛꯆꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯅꯥꯠ ꯑꯁꯤ ꯑꯗꯣꯝꯅ ꯌꯥꯝꯅ ꯄꯥꯝꯃꯦꯗꯤ ꯍꯥꯏ ꯑꯗꯣ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯗꯣꯝꯅ ꯅꯥꯠ ꯑꯁꯤꯕꯨ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯅ ꯄꯥꯝꯕꯤꯔꯤꯕꯅꯣ ꯃꯗꯣꯝꯇꯪꯁꯨ ꯐꯣꯡꯗꯣꯛꯄꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯑꯗꯨꯝ ꯁꯛꯄꯗꯨꯗꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯔꯦ ꯑꯗꯨꯒ ꯁꯛꯏꯕ ꯃꯤꯒꯤ ꯈꯣꯟꯖꯦꯜꯗꯨꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗꯨꯅꯅꯦ ꯁꯨꯝ ꯇꯥꯖꯅꯤꯡꯕꯒꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯅꯥꯠꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯃꯨꯍꯝꯃꯗ ꯏꯁꯥꯛ ꯑꯂꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯁꯛꯄꯗ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯊꯖꯔꯛꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯅꯥꯠꯁꯤ ꯂꯦꯞꯇꯅ ꯃꯥꯒꯤ ꯀꯦꯁꯦꯠ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤꯒꯤ ꯁꯪꯅꯥꯏꯔꯕ ꯅꯥꯠ ꯀꯌꯥꯃꯨꯛ ꯐꯣꯡꯗꯣꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯅꯥꯠ ꯑꯗꯨ ꯑꯩꯈꯣꯏ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔꯗꯒꯤ ꯑꯩꯈꯣꯏ ꯉꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯖꯒꯦ ꯍꯧꯖꯤꯛ ꯈꯟꯕꯤꯔꯛꯏꯁꯤ ꯀꯐꯟꯗ ꯖꯦꯄꯨ ꯄꯥꯟꯅꯗꯕꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯨꯐꯇꯤ ꯃꯨꯅꯤꯁꯅ ꯁꯛꯄꯤꯕꯅꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀ꯭ꯔꯦꯗꯤꯠꯁꯦ ꯃꯍꯥꯛꯀꯤꯅꯤ ꯑꯗꯨꯒ ꯃꯌꯦꯛꯁꯤꯅ ꯑꯪꯀꯜ ꯇꯦꯖ ꯈꯥꯟꯅ ꯏꯕꯤꯕꯅꯤ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯈꯤꯗ꯭ꯔ ꯃौलाना ꯅꯏꯃꯨद्दीन हुसामीना हिंदगी मतमदा सच्चरंबा दुबो रेकॉर्ड थममद्रबा अदुगुंबा अमनी मसिसु मयाम तामिना सई मते अमखतम कुदु तौजे कफंद जिपू पानद बनिको कफंद जिपू बनिको कबरद अतई चंद बनिको मैयत की हचा अदुख नतना मैयत की हचा अदुख नतना दुनिया से कया यामना कोई बनो कफंद जिपू पानद बनिको मुनकर नकीर अनीमा चंगलकनी कबरदा वहम अहुम सोइदना हंगलरनी आई खोइदा मुनकर नकीर अनीमा चंगलकनी कबरदा वहम अहुम सोइदना हंगलरनी आई खोइदा लन्नसु आईगी पाखुम बिरोइदा लन्नसु आईगी पाखुम बिरोइदा इचानसु आईबू
Ichanasu aibu kambira bangam loida amal tani nata lepira gadauri ba kafanda zipu panada baniko kabarda atai bu chanda baniko ꯊꯥꯒꯠꯆꯩ ꯑꯩꯈꯣꯏ ꯐꯣꯜ ꯑꯃꯁꯨ ꯂꯥꯛꯏꯕꯅꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯥꯅꯤꯡꯕꯒꯤ ꯃꯔꯝꯗꯒꯤ ꯑꯩꯈꯣꯏ ꯐꯣꯟ ꯀꯌꯥꯃꯨꯛ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯐꯣꯟ ꯑꯃ ꯔꯤꯁꯤꯞ ꯇꯧꯖꯒꯦ हेलो 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 अस्सलाम वालेकुम वालेकुम सलाम व रहमतुल्लाहि व बरकातुहू anh Lidong đấy chứ có होय mình Mohammed Irfan Hussein tàu lệ होय biết Delhi cái này đây Manipur Muslim बाकी की काम से है कि एपिसोड ला कुछ ये दे बस सब्सक्राइब तो दे होय होय है ना तो बस कोई हजरत बात पे की साथ नहीं बा होय abaka लास्ट पे अब करना लेके नहीं कोई मोगा नहीं रहमान काम बदल होय ಅದು ಮತ್ತೆ ತಪ್ಪೀರ ಅದಕ್ಕೆ ನೋವಾಗನೆ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯃꯤꯁꯥ ꯃौꯂꯥ ꯅꯩꯃꯨꯗꯤꯟ ꯍꯨꯁꯥꯃꯤꯅ ꯁꯛꯄꯤꯔꯝꯕ ꯅꯍꯥꯛ ꯅꯠꯇꯅ ꯂꯥꯠꯄ ꯌꯥꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯎꯁꯇꯥꯗ ꯀꯥꯔꯤ ꯑब्ꯗꯨꯜ ꯖꯂꯤल साहबकी उर्दूदा तेरे सिवा माबूदे हकीकी हाइबा अदुदगी तर्जमा तौथोकनी होय मते अमत खुदोतोजगे नाहानतना लापयाब कना लैते कना सुलैते नाहानतना लापयाब कना लैते कना सुलैते नाहानतना लाफम थोपा नाहानतना लाफम थोपा कना लैते कना सुलैते लैहंदिरो ऐगी मोटलब चिंबाल्द मीको अमा कानदना ला इलाहा इल्लल्लाह 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 अति ऐसे तो ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯅꯥꯠ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯉꯁꯤ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯁꯩꯁꯛꯄꯨ ꯇꯥꯅꯤꯡꯕꯗꯒꯤ ꯀꯣꯜ ꯀꯌꯥꯃꯨꯛꯁꯨ ꯇꯧꯕꯤꯔꯤ ꯍꯧꯖꯤꯛꯁꯨ ꯃꯊꯪ ꯑꯩꯈꯣꯏ ꯔꯤꯁꯤꯞ ꯇꯧꯅꯕ ꯁꯦꯝ ꯁꯥꯖꯔꯤ हेलो 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 अस्सलाम वालेकुम वालेकुम सलाम व रहमतुल्लाहि व बरकातुहू ऐसे ये प्रोग्राम लोग भी हेलो हेलो हाइबियो अदोमगी लेफम अमदी अदोमना पामिबा नाट अदगी अदोमगी करी मोल लेबनो हाइबतो हाइबियो ये मीन जसम किरो तो बात चौधरी का होय ऐसे नारा मतलब सिरा अहमद का मान इजी की बात होय ऐसे लोग सीधा होय अदो अदोमना हौजिक ताबिनिगिबा नाट से मते मखक्तंग अदोमदगी लांथोक पियो हाइजरिबा
Mungkin tentang kurang bagian di nanti. Oh, hoi hoi. Ai gimaku tiba tiba ai gimaku tiba Tagasari. tiba Tagasari. Ikoi huzi singer degi ikoi adon pamba nato ikoi mati amakta lanthok sai. Hello. Hairiba naad ase aigi Misab Mufti Siraj Ahmad Qasmina asi ibirakpani aduga aikoigi 2020 da puthokkiba adugumba naad amani aigi mapu Siba Nung Siba Aigi mapu Nung Siba Nung Siba Kaubirakno aibo Madinada Madinada Laingamdari mafamsida urbada musafir sing madinagi Laingamdari mafamsida urbada musafir sing madinagi Yai bithai chaglak le Yai bithai chaglak le Taurubada wakhal Madinagi Madinagi Aigi mapu Nung Siba Tagasari. Ikoi mathangsu ikoi singer asidagi ikoi karigomba khara khangjari badagi ikoi call tobirali ikoi receive tawna sem sajari. Hello. Assalamualaikum. Walaikum salam wa rahmatullahi wa barakatuh. Ngasih mana terus sudah harus. ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯣꯜ ꯇꯧꯔꯛꯄ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯁꯩꯁꯛꯄꯨ ꯇꯥꯅꯤꯡꯕꯅ ꯃꯁꯤꯡ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯀꯣꯜ ꯀꯌꯥꯃꯨꯛ ꯇꯧꯔꯛꯄ ꯀꯣꯜꯁꯤꯡꯗꯨ ꯂꯧꯈꯠꯄꯗ ꯑꯩꯈꯣꯏꯗ ꯈꯨꯌꯧꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯪ ꯂꯣꯏꯊꯖꯕꯒ ꯑꯩꯈꯣꯏ ꯑꯗꯣꯝꯒꯤ ꯀꯣꯜꯗꯨ ꯑꯩꯈꯣꯏꯅ ꯔꯤꯁꯤꯞ ꯇꯧꯖꯔꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯣꯝꯒꯤ ꯍꯥꯏꯕꯤꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯩ ꯃꯔꯤ ꯐꯥꯝ ꯈꯛꯇ ꯇꯥꯖꯅꯤꯡꯕ ꯑꯗꯣꯝ ꯍꯧꯖꯤꯛ ꯑꯗꯣꯝꯒꯤ ꯂꯩꯐꯝ ꯑꯗꯨꯒ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕ ꯅꯥꯠ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯃꯥꯏꯕꯝ ꯑꯁꯠ ꯑꯂꯤ ꯀꯧꯋꯦ ꯌꯥꯏꯔꯤꯄꯣꯛ ꯇꯨꯔꯦꯜꯗꯒꯤꯅꯦ ꯑꯩꯅ ꯄꯥꯝꯕ ꯋꯥꯔꯤꯕꯁꯦ ꯗꯣꯛꯇꯔ ꯏꯁꯥ ꯂꯤꯁꯦꯒꯤ
Nangi jannat adubu shamdokanu dojak oina tawada. Hoi. Group ta sakpa dora natragana basa matomta sakpa single oina sakpa dora. Single oina adum tajagagi ngaside. Hoi. Ado saisakpa asina sakringeda ngasai adom na pamiba nato mate abakaktang sakpiyo. Sure. Nangi jannat adubu shamdokanu dojak oina. Ima ipagi thamoi kai hanganu. Tagasari ikoi lantoksarage adongi apamba ikoi nadado ikoi lantoksana same sazari. Hariba kawali habatai na haibadi chanadre marifat natraga kawali kawali ki style sakpani na kawali harisi ana kawali si ekoi mioi marina ekoi nauna record tokibani Nangi jannat adubu simdokanu dozak oina 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 Ima ipagi thamoi kai hangano Ima ipagi thamoi kai hangano Aigi mapu aigi aka aigi maulana hairi Aigi mapu aigi aka aigi maulana hairi Ima ipagi thamoi kai hangano Ima ipagi thamoi kai hangano Take sitang tausage maramdi mayam punna sakpanina idamtana akoi mayam punna sakpada phangba mahaudu piba ngamjagado mande mate amtang itaus mai taus Ikoi tagasari ikoi ngasigi singer ikoi Muhammad Ishaq Ali Sheikh ikoi mahaki ikoi singer asigi tabining bana mayam amani adubu khudima asi ikoi mapung phana tahanabagi tamadu khudong saba ikoi asigi matamdi yamna khuyong na maram na ikoi tentak ikoi haijege ikoi mathangi call ikoi receive tawjege. Hello. Hello hi biyo. Walaikum salam. Manipur Muslim aki obirabo. Hoi ikoi Manipur Muslim aki ikoi YouTube channel ase hauze ikoi pangthok saribani. Hi biyo adong ki apamba. Ai isa phone tawjare se hatta golapati dagi roji kawe. Hoi. Hauzik guest oina unabiri se isa ali Sheikh obirabo. Hoi Ishaq Muhammad Sheikh Ishaq Ali. Marifat amata khanjage. Hi biyo adomna tabining ban na dadu ikoi heta hi biyo. Hello hi biyo. Hello. Hi biyo. Uraroi amuk saktam doing tawu marifat amata tajage. Hoi phagani ikoi matam si amna kuyo no bani ikoi atopa bior me amamuna su phone tawjala pa leibani na ikoi adong ya pambo do ikoi mate am khakta ngasi ge singer sidegi lanthok chana ba sem sajege. Uraroi amuk saktamdo phanglaroi tajabasu wahaido aina taibangda hinglingaida haibase aigi oza lilongdagi aigi oza Yaqub Ali bogi mayum haidana mahakna ibirakibani aduga aigi keset Islam gi leiting haibadu yaukibani mate matang tawjage Uraroi amu saktam do
फंगलरोई ताजब सुवाहिदो उररोई अमुक सकतम दो फंगलरोई ताजब सुवाहिदो Aina taibangda hingling aida Aina taibangda hingling aida Ay kano matang sida lepcharage थागसरी इकोई ngasiगी ikoi sangnai manipuri naat ki sangnai singer ikoi Muhammad Ishaq Ali Sheikh ikoi unabagi thauramasi ikoi hoji ikoi pangthokjari hoji ikoi makhata sathajarakli hoji anoba ikoi call amasu ikoi receive tawjage hello hello habiyo wa alaikum salam Manipur Muslim Aki Birapa. hoi habiyo Nazari bisi Muhammad Ishaq Ali Sheikh. hoi Mari fatam dang khang ge ayu. yai adom na tabi ni giba mari phada do amadi adom gi laifam ming haipetang habiyo Aigin Firoz Kaujai adu Uchuana Saudagini. hoi Adu mari fatu hajiragi. hoi habiyo Aidi Mahaki Gulam ni Gulam adu mari fatu. hoi hoji ikoi adom na tabi ni giba ikoi manipuri naat haibatai hairiba naat asi ikoi mati ama kaktang ikoi singer sidigi ikoi nathok janaba sem sajage diwar ni ko konjel si am sa adi no ai te lok su khara to bonina ai mate amom kak mayam tabi dingi ba mayam yam sangna sakning bani atu konjel su khara no ai wali adu ga matam gi problem oi ne mate amom tang kudo to jage mayam oro bitana ba haijal hairiba mayek aidi mahaki gulam ni habasi aigi waza akbar ansari na ibibani aduga 2021 da ekoi form sakiba aidi mahaki gulam ni gulam mustafa gi gulam ni salli ala Muhammad aidi mahaki gulami gulam mustafa gi gulami salli ala Muhammad uzababu fanglaba nungsi bagi jenglau uzababu fanglaba nungsi bagi jenglau yeng zararoi yeng zaningde atupagi saktam doso salli ala Muhammad yeng zaningde yeng zararoi atupagi saktam doso salli ala Muhammad aidi mahaki gulami gulam
मुस्तफागी गुलामी सल्ली अला मुहम्मद थागसरी ngasi kai singer asi asida ikoina khangjaningba amadi viewer sing nasu masi hangningam gudaba adugumba wafom khare koi ngasi ki singer asidagi ikoi tamin asi ikoi mohammed isagale singer amoina nahangna nat asi sakpada khwaidagi hena nangoda surgi magi khonjelgi wakiba adugumba nat amadi soidani yauromgani adugumba nat adu karamba nat oibano adusu asigi viewer singna madu masu soidana khangiromgani khale madu amtang mayam du khuton tobi aina sakpada khwaidagi tough oigibse koigi masi madina ni madina asai ahan bada khanbirakiba hoi masi madina ni madina haibse scale se amwang ba hoi like koigi mesap mola nei madin husami je ai koiga loina jahobuda loina jaringai mesapna hinglingai matamda program chatminna bada adagi sumfaminna bada mesapna sakpada yamna scale se amwang na sa hoi ada mesapki konjel dudi allah na tomtil oina pithok pi karaba adugumba konjel amani ada koina atam tamjabada ma wali bani hajari hoi adumaina mesapki konjel do Ah, yamna ba haidana hona jaraga sakchabadu da yam waki aduga mana record to matam dasu haidi yam hanjal ko ye mehnat si tawdana adumaina hona ki yam waki hai tara adugi maduda koina record to kibisi de ko gi halo riba marup o halo du nang na kanada no tawri ba haina tawba aduga ada pukning duk laure kirakle habido asi ani hum si tawwe hoi adugi record si no da lawu si da yam waki adugi recording do ma kawroi do ba o yam da waki bo e hana thamsi aduga hauji hauji ikoi singer ama oina ikoi manipuri nat sigi ngasai gi sakpada yamna top oi ki bhai ba tare khara lu ki ba khara wa ki ba adumadi phongdok pire aduga nat asi sakpa matamda ngasai gi yamna wakan thamoi sokpa amadi yamna kapning ba hai ba tai ikoi ataba mina su kapning ba adu ngasai kapning bagi hulla ko matamda control tawraga kaptana amadi wakal thamoi sokpadu mandana sakpa basu soidana yaurang godo mali adugumba sentiment kan sokpa adugumba nat basu yaurang gani na khali adugumba tanjadu dana adum kam tawbage ngasi ke singer na madum tangchu khudon tobya sometimes ko yaura e mayek siam na punin usiba hoi samna hara kanda kanogi da aina masakiba aigi uncle tez khan na ibi ba mayekta hoi lakani ngairiba hayeng sina lakkidaba numitta aigi ding mingsu lobiraroi mayat haina da kaubirani haibase sakpa yam emotional oiki hoi aduga andakida aigi mapulung siba jing haki mamang da khanbirakibada hoi hoi aidi mufti sira sahab na ibiba hoi aigi mapulung siba kaubiraklo aibu madina da ai mafam sida leini leiba ngamdre hoi aibu madina bu yamna ujening bagi khaulang ba sigi je sakpada yamna touching oiba hai tar heart touching oiba sentimental oiba adugumba feelings sing pauki sometimes ai koi gi stage da kari da sakpa kamda stage sa ingai da jam puni nuk sirakpa adugumba so yam yauki adra konjel vocal si thokpa ngamaktaba hoi ni si pukning si sonda garagadi adagi emotional oira adi wa si thokpa ngamdaba da sakpa ai si di feeling kitang nungai raga sakpa nungai bogi wane kap aga adagi emotional oira ga sakpa si di yam tough oya ngamde samna ra kanda adra yam wana sakkiba yawi sometimes emotional oira ko oidana ba na ko hona raga hoi adu mana namsal laga tawi adu kai gumai emotional oira kragadi mitsigi sakpaje adum ware aduga presentation do dum phajadre haita hoi adi emotional si oi kragati adu oi badi yam yawe koi mayek sing si koi gidi yamna koi gi kenoga mari leina ba spiritual oi ba hoi oi banina aduna sidi atma ga mari leina ba aduga allah amasung bamana cultural ga mari oi leina banina dharma ga mari leina potne na sidai da khanda ki bazidadi yamna puni aduge mana rasul gi matang lakpase hoi koi gi rasulullah gi matang lakpa mabu ujaning bagi maga pangna hauda bagi magi tungin mana ko waram bagi gum bagi sagla paswai Chak amoy na. swai si da yamna
ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯁꯤ ꯐꯤꯜ ꯇꯧꯋꯦ ꯍꯥꯏꯖꯔꯤ ꯍꯣꯏ ꯑꯁꯨꯝꯕꯁꯤ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯍꯣꯠꯅꯔ ꯆꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯑꯋꯥꯕꯁꯨ ꯁꯛꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯕꯁꯨ ꯑꯗꯣꯝꯅ ꯁꯛꯈꯤ ꯅꯨꯡꯉꯥꯏꯕꯁꯨ ꯁꯣꯏꯗꯅ ꯁꯛꯑꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯥꯠꯁꯤꯡ ꯑꯁꯤ ꯁꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯁꯤ ꯑꯁꯤ ꯋꯥꯔꯦꯗ ꯑꯩꯁꯤ ꯃꯁꯤꯒꯤ ꯁꯛꯄꯁꯤ ꯇꯣꯛꯑꯒꯦ ꯀꯥꯏꯅ ꯈꯟꯈꯤꯕ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯃꯗꯨꯒꯨꯝꯕ ꯈꯟꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯑꯗꯨꯗꯤ ꯁꯣ ꯃꯦꯅꯤ ꯇꯥꯏꯝꯁ ꯂꯩꯈ꯭ꯔꯦꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯅꯥꯠ ꯑꯃꯗꯤ ꯃꯔꯤꯐꯠꯀꯤ ꯁꯤꯒꯨꯝꯕ ꯁꯩꯁꯛꯀꯤ ꯊꯕꯛ ꯑꯁꯤꯗꯤ ꯐ꯭ꯔꯣꯝ ꯗ ꯚꯦꯔꯤ ꯕꯤꯒꯤꯅꯤꯡ ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯛꯄ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ ꯄꯕ꯭ꯂꯤꯛ ꯁꯄꯣꯔꯠ ꯂꯩꯕ ꯅꯠꯇꯦ ꯐꯦꯃꯤꯂꯤ ꯁꯄꯣꯔꯠ ꯊꯣꯏꯅ ꯂꯩꯒꯟꯗꯦ ꯃꯇꯝ ꯃꯥꯡꯍꯜꯂꯦꯅ ꯆꯩꯕꯇ ꯑꯣꯏꯗꯣꯏꯅꯤ ꯍꯣꯏ ꯑꯗꯩ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯐꯪꯗꯅ ꯃꯤ ꯑꯃꯒꯤ ꯑꯔꯟ ꯇꯧꯕ ꯌꯥꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯋꯦ ꯑꯣꯏꯕꯁꯨ ꯑꯃ ꯅꯠꯇꯕꯅꯤꯅ ꯅꯠꯇꯕꯅꯤना ꯑꯗꯣ ꯁꯤꯗꯤ ꯄꯥꯝꯖꯕꯒꯤ ꯇꯧꯖꯕ ꯑꯗꯨꯒ ꯅꯦꯀꯤꯒꯤ ꯁꯋꯥꯕꯀꯤ ꯑꯜꯂꯥꯅ ꯌꯥꯕꯤꯅꯕ ꯗꯤꯜꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯟ ꯑꯃꯁꯨꯡ ꯏꯁꯂꯥꯝꯅ ꯌꯥꯕ ꯃꯑꯣꯡꯗ ꯈꯔ ꯁꯨꯝ ꯇꯧꯕꯅꯤꯅ ꯑꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯩꯔꯛꯄ ꯌꯥꯎꯏ ꯊꯕꯛ ꯃꯔꯨ ꯑꯣꯏꯕ ꯃꯥꯡꯈꯤꯕ ꯌꯥꯎꯏ ꯑꯗꯒꯤ ꯅꯪꯅꯔꯛꯇꯕ ꯌꯥꯎꯏ ꯁꯦꯗꯨꯜ ꯁꯣꯏꯔꯛꯄ ꯌꯥꯎꯏ ꯍꯣꯏ ꯁꯤꯒꯤ ꯊꯑꯣꯏꯅ ꯃꯇꯝ ꯀꯥꯏꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯋꯥꯊꯤ ꯆꯥꯕ ꯌꯥꯎꯏ ꯍꯣꯏ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯑꯦꯇꯦꯟꯁꯟ ꯄꯤꯒꯗꯧꯕꯗꯣ ꯁꯣꯝꯗ ꯑꯣꯏꯅ ꯈꯤꯇꯪ ꯍꯦꯛ ꯍꯦꯟꯅ ꯁꯣꯝꯗ ꯆꯠꯊꯣꯛꯈꯤꯕ ꯌꯥꯎꯏ ꯍꯣꯏ ꯑꯗꯣ ꯁꯤꯗꯤ ꯃꯇꯝꯒꯤ ꯑꯀꯛꯅꯕ ꯊꯝꯃꯒ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯅꯠꯇꯦꯕ ꯑꯥꯔꯠ ꯍꯥꯏꯁꯤꯗꯤ ꯍꯣꯏ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯅꯠ 5ꯗꯪ ꯉꯝꯒꯦꯅ ꯈꯪꯕ ꯃꯔꯤ ꯐꯠꯁꯦ ꯄꯨꯡ ꯑꯃ ꯆꯪꯈꯤꯗꯣꯏꯅꯦ ꯉꯁꯥꯏꯒꯤ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯂꯨꯞꯆꯟꯈ꯭ꯔꯒꯗꯤ ꯁꯤꯗꯤ ꯕꯦꯔꯥꯅꯦꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯗꯤ ꯃꯌꯥꯝ ꯇꯥꯗ꯭ꯔꯤꯉꯩ ꯈꯪꯉꯣ ꯑꯗꯨꯅ ꯏꯕꯒꯨꯝꯕ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯏꯕ ꯅꯥꯠꯀꯨꯝꯕ ꯁꯨꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯊꯕꯛꯁꯤꯗꯤ ꯁꯨꯝꯕ ꯁꯛꯄ ꯁꯣꯟꯕꯒꯤ ꯊꯕꯛꯁꯤꯗꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅ ꯀꯨꯔꯥꯟꯇ ꯁꯣꯜꯂꯁꯨ ꯉꯥꯏꯍꯥꯛꯇ ꯁꯣꯟꯒꯦ ꯈꯟꯕꯁꯦ ꯁꯥꯡꯊꯅ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯥꯒꯤ ꯇꯥꯏꯝ ꯂꯤꯃꯤꯠꯇꯨ ꯊꯝꯕ ꯉꯝꯗꯦꯕ ꯉꯝꯗꯦꯕ ꯑꯗ ꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯗ ꯈꯔ ꯁꯣꯏꯕ ꯑꯗꯨꯝꯕꯗ ꯑꯁ ꯃꯁꯤ ꯊꯕꯛꯁꯤ ꯇꯣꯛꯑꯁꯤ ꯀꯔꯤ ꯇꯧꯅꯗꯣꯏꯅꯣ ꯈꯜꯂꯒ ꯆꯍꯤ 2 ꯑꯍꯨꯝꯒ ꯂꯦꯞꯄꯝꯕ ꯌꯥꯎꯋꯦꯕ ꯑꯩꯁꯦ ꯍꯣꯏ ꯊꯑꯣꯏꯅ ꯂꯥꯛꯑꯁꯤ ꯀꯔꯤꯝ ꯇꯧꯔꯔꯣꯏꯒꯦ ꯀꯥꯏꯅ ꯑꯗꯒꯤ ꯃꯌꯥꯝꯅ ꯍꯦꯛ ꯀꯧꯔꯛꯇꯅ ꯈꯣꯠꯂꯛꯇꯅ ꯅꯣꯏ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯀꯅꯥ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯍꯜꯁꯤꯡꯁꯤꯅ ꯃꯌꯦꯛꯀ ꯍꯦꯛ ꯏꯔꯒ ꯄꯤꯁꯜꯂꯛꯄ ꯈꯣꯠꯄ ꯇꯧꯕ ꯄ꯭ꯔꯣꯒꯥꯝꯁꯤꯡꯗ ꯍꯦꯛ ꯑꯩꯈꯣꯏꯁꯤ ꯀꯧꯕꯤꯔꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯗꯅ ꯍꯦꯛ ꯑꯁ ꯃꯤꯁꯤ ꯂꯩꯇꯕ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯈꯔꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯔꯤꯁꯤ ꯈꯔ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯑꯃ ꯍꯦꯛ ꯈꯜꯂꯛꯄ ꯑꯗ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦꯀꯣ ꯌꯥꯝ ꯄꯥꯝꯃꯤ ꯄꯥꯝꯃꯁꯨ ꯃꯁꯤꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯕꯁꯨ ꯌꯥꯕ ꯄꯣꯠꯅꯦ ꯈꯟꯗꯣꯔꯛꯄꯗꯤ ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯨꯕꯨ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯈꯣꯟ ꯐꯕ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯗꯁꯨ ꯍꯥꯏꯗꯤ ꯍꯩꯕ ꯍꯩꯇꯕ ꯑꯗꯨꯅ ꯇꯣꯉꯥꯟ ꯊꯝꯃꯒ ꯑꯣꯖꯥ ꯑꯣꯏꯖꯒꯦ ꯇꯥꯛꯄꯤꯌꯨ ꯂꯤꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯦ ꯍꯣꯏ ꯑꯁꯨꯝꯕ ꯃꯌꯥꯝꯁꯤ ꯊꯣꯛꯂꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯤꯇꯪ ꯌꯥꯡꯊꯣꯛꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯅꯁꯨ ꯑꯗꯨꯛ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯃꯛꯀꯗꯧꯕ ꯅꯠꯇꯕꯅꯤನ ꯍꯣꯏ ꯑꯩꯅ ꯈꯔꯁꯨ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡꯗ ꯍꯣꯏ ꯂꯤꯃꯤꯇꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯋꯥꯈꯜꯗꯗꯤ ꯇꯣꯛꯑꯒꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯁꯝꯇꯥꯏꯝ ꯐꯥꯎꯔꯛꯄ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯁꯥꯔꯀꯜ ꯑꯃ ꯂꯩꯔꯤꯗꯅ ꯈꯔ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯛꯂꯤꯕ ꯁꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯕꯅꯤꯅ ꯑꯗꯨꯝ ꯌꯦꯞꯄꯒ ꯈꯔ ꯁꯨꯝ ꯌꯥꯎꯗ ꯌꯥꯗꯅ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯑꯩ ꯃꯅꯤꯄꯨꯔ ꯅꯥꯠ ꯑꯁꯤ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯑꯁꯤ ꯁꯛꯄ ꯇꯣꯛꯆꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗ ꯍꯥꯏꯕꯗꯤ ꯇꯣꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯕꯗꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯅꯍꯥꯛ ꯇꯣꯛꯄ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯄꯤꯔꯛꯄ ꯑꯗꯩ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯄꯤꯔꯛꯄ ꯍꯥꯏꯕꯗꯤ ꯏꯟꯀꯔꯦꯖꯃꯦꯟ ꯑꯃ ꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯍꯥꯛꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯏꯟꯀꯔꯦꯖꯃꯦꯟ ꯑꯣꯏꯅ ꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯍꯥꯟꯕ ꯃꯤꯁꯛꯀꯗꯤ ꯂꯩꯕ꯭ꯔꯥ ꯃꯗꯨꯝꯇꯪꯁꯨ ꯈꯨꯗꯣꯟ ꯇꯝꯕꯤꯌꯨ ꯑꯩꯈꯣꯏꯗ ꯑꯦꯟꯀꯔꯦꯖ ꯇꯧꯈꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯁꯨꯝ ꯁꯛꯑꯕꯅꯤꯅ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯍꯟꯁꯦ ꯌꯥꯝ ꯑꯦꯟꯀꯔꯦꯖ ꯇꯧꯋꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯗꯍꯟ ꯑꯕꯗꯨꯜ ꯒꯅꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯔꯤꯐꯠ ꯁꯛꯄ ꯑꯕꯗꯨꯜ ꯒꯅꯤ ꯁꯃꯨ ꯍꯥꯏꯅ ꯃꯍꯥꯛꯀ ꯃꯌꯥꯝꯅ ꯑꯦꯟꯀꯔꯦꯖ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯃꯥꯡꯗꯒꯤ ꯃꯧꯂꯥꯅ ꯑꯕꯗꯨꯜꯂꯥ ꯍꯥꯏꯅ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯑꯩꯅ ꯁꯛꯄꯁꯤ ꯎꯔꯗꯨ ꯅꯥꯠ ꯑꯃ सामने सीरते मुस्तफ़ा दर सहर है बरी के लिए माना ꯃꯌꯦꯛꯁꯤ ꯄꯤꯕꯤꯗꯨꯅ ꯇꯝꯕꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯛꯑꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯋꯤ ꯃꯣꯏꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯣꯖꯥ ꯑꯛꯕꯔ ꯑꯟꯁꯥꯔꯤ ꯂꯣꯏꯅꯖꯗꯅ ꯃꯧꯂꯥ ꯅꯌꯤꯝꯒꯤ ꯌꯨꯝꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯈꯤ ꯑꯗꯨ ꯁꯞꯄꯣꯔꯠ ꯈꯔꯕꯨꯗꯤ ꯂꯩ ꯑꯩꯅ ꯍꯥꯏꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯁꯦꯝꯃ ꯇꯧꯔꯒ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯂꯝꯕꯤꯅꯤ ꯀꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯇꯦ ꯇꯨꯃꯤꯟꯁꯤꯗꯤ ꯁꯨꯝ ꯆꯠꯂ ꯈꯣꯠꯂ ꯁꯨꯝ ꯇꯧꯔꯒ ꯈꯔ ꯃꯃꯤꯡ ꯂꯩꯔꯛꯑꯕ ꯃꯤꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯕ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯍꯔꯥꯎꯕꯤꯕ ꯅꯨꯡꯉꯥꯏꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯍꯧꯕꯗ ꯊꯣꯏꯗꯣꯛꯅ ꯑꯦꯟꯀꯔꯦꯖꯃꯦꯟꯗꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯈꯛꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯍꯜ ꯏꯌꯥꯝꯕꯁꯤꯡꯁꯤꯅꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯗ
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯅꯥꯠ ꯃꯅꯤꯄꯨꯔꯤ ꯅꯥꯠ ꯑꯁꯤ ꯑꯅꯧꯕ ꯐꯣꯡꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯅꯥꯠꯁꯤꯡ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯅꯥꯠꯀꯗꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏ ꯑꯗꯣꯝꯒꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯗꯣꯝ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗꯁꯨ ꯆꯠꯂꯤ ꯍꯥꯏꯕꯅꯤꯅ ꯃꯗꯨ ꯇꯨꯁꯟꯅꯔꯒ ꯆꯠꯄꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯟꯕꯗꯒꯤ ꯃꯗꯨ ꯇꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯑꯩ ꯏꯁꯝ ꯁꯝꯅ ꯊꯝꯖꯒꯦ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠꯅꯤ ꯑꯗꯨ ꯑꯜꯂꯥꯅ ꯊꯧꯖꯥꯜꯕꯤꯔꯒ ꯑꯩꯅ ꯑꯩꯒꯤ ꯁꯤꯟꯐꯝꯗ ꯑꯦꯖ ꯑꯦ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯐꯤꯖꯤꯁꯤꯌꯟ ꯑꯃ ꯑꯣꯏꯅ ꯍꯣꯏ ꯂꯩꯔꯛꯄ ꯃꯇꯝꯗꯨꯗ ꯇꯥꯏꯠ ꯁꯦꯗꯨꯜ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯄꯥꯝꯖꯔꯨꯕ ꯍꯣꯕꯤ ꯍꯥꯏꯁꯤꯗꯤ ꯑꯣꯏꯅꯤꯡꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯔꯁꯨ ꯃꯥꯏ ꯍꯣꯕꯤ ꯑꯃ ꯍꯥꯏꯁꯤꯗꯤ ꯒꯥꯔꯗꯦꯅꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯁ꯭ꯋꯤꯃꯤꯡ ꯑꯣꯏꯒꯦꯔꯥ ꯁꯤꯡꯒꯤꯡ ꯑꯣꯏꯒꯦꯔꯥ ꯍꯣꯏ ꯑꯗꯨꯝ ꯁꯤꯗꯤ ꯌꯥꯎꯅꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯉꯝꯅꯕ ꯍꯥꯟꯅꯗꯧꯅ ꯃꯇꯝ ꯌꯥꯝꯅ ꯄꯤꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯣꯏ ꯅꯨꯡꯁꯤꯗꯅ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯌꯨꯒ ꯍꯥꯏꯕꯗ ꯑꯩꯒꯤ ꯑꯆꯤꯟꯕ ꯃꯇꯝꯗꯨꯗꯒꯤ ꯌꯥꯕ ꯃꯇꯝ ꯈꯔ ꯂꯤꯊꯣꯛꯑꯒ ꯑꯗꯨꯝ ꯌꯥꯎꯔꯨꯕ ꯈꯣꯠꯂꯨꯕ ꯑꯗꯨꯒ ꯐꯨꯜ ꯇꯥꯏꯝ ꯑꯣꯏꯅꯗꯤ ꯇꯧꯕꯗꯨꯗꯤ ꯌꯥꯔꯛꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯍꯧꯖꯤꯛꯇꯒꯤꯁꯨ ꯍꯣꯏ ꯑꯩꯅꯁꯨ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯁꯦ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯒ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯅ ꯄꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯗꯤ ꯂꯨ ꯇꯣꯡꯕ ꯌꯥꯎꯈ꯭ꯔꯕ ꯄꯣꯠꯅꯤꯅ ꯍꯣꯏ ꯈꯔ ꯈꯖꯤꯛ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯌꯥꯎꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯣꯟꯅꯁꯨ ꯍꯣꯏ 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 ꯄꯨꯡꯊꯥ ꯊꯥꯗꯣꯛꯑꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯣꯝ ꯃꯦꯗꯤꯀꯦꯜꯒꯤ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯔꯦꯟ ꯋꯥꯛꯇꯗꯤ ꯀꯔꯤ ꯀꯔꯤ ꯑꯗꯣꯝꯒꯤ ꯀꯟꯗꯤꯁꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯝꯇꯪꯁꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯐꯥꯏꯅꯦꯜ ꯏꯌꯥꯔ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯍꯣꯏ ꯍꯥꯏꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩ ꯗꯦꯠ ꯀꯌꯥꯃꯨꯛꯇ ꯆꯠꯀꯗꯕꯒꯤ ꯑꯗꯣꯝꯒꯤ ꯇꯥꯏꯝ ꯂꯤꯃꯤꯠꯀ ꯂꯩꯔꯕ ꯇꯥꯏꯝ ꯖꯥꯠꯂꯣ ꯂꯤꯃꯤꯠꯁꯤꯗꯤ ꯍꯥꯏꯔꯔꯣꯏꯁꯤ ꯃꯌꯥꯝꯗ ꯑꯗꯨ ꯖꯔꯨꯔꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯋꯤꯗꯤꯟ ꯑꯩꯈꯣꯏꯒꯤ ꯗꯤꯁ ꯀꯃꯤꯡ ꯃꯟꯠꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯗ ꯆꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤ ꯑꯗꯨꯃ ꯂꯩꯔꯦ ꯎꯝ. ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯀꯔꯤꯁꯤꯡ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯍꯣꯏ ꯑꯅꯧꯕ ꯃꯔꯤꯐꯠ ꯑꯃꯗꯤ ꯅꯥꯠ ꯅꯖꯝ ꯀꯔꯤ ꯀꯔꯥ ꯑꯄꯨꯟꯕ ꯀꯨꯟꯊ꯭ꯔꯥꯃꯨꯛ ꯑꯩꯈꯣꯏ ꯅꯝꯃꯒ ꯃꯌꯥꯝꯗ ꯐꯪꯍꯜꯂꯝꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯅꯝꯕ ꯍꯧꯈ꯭ꯔꯦ ꯍꯣꯏ. ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯄꯟꯕꯤꯈꯤꯕ ꯅꯪꯒꯤ ꯖꯟꯅꯠꯇꯨ ꯁꯦꯝꯗꯣꯛꯀꯅꯨ ꯏꯃꯥ ꯏꯄꯥꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯒꯅꯨ ꯍꯥꯏꯕꯁꯦ ꯍꯣꯏ ꯍꯣꯏ ꯃꯁꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯔꯦꯀꯣꯔꯗꯤꯡꯗꯨꯗ ꯍꯣꯏ. ꯑꯗꯨꯅ ꯔꯦꯀꯣꯔꯗꯤꯡ 15ꯗꯩꯅ 30 ꯐꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯑꯗꯨꯁꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛꯈꯪꯅꯗꯨꯅ ꯂꯥꯛꯂꯕ ꯍꯧꯖꯤꯛꯐꯥꯎꯁꯨ ꯁꯛꯈꯪꯕꯤꯔꯤꯕ ꯑꯗꯨꯒ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯉꯁꯥꯏ ꯏꯁꯥꯛ ꯑꯂꯤ ꯍꯥꯏꯔꯒꯗꯤ ꯈꯪꯅꯗꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯈꯪꯅꯗꯕ ꯑꯃꯕꯨ ꯂꯩꯔꯝꯃꯔꯣꯏ ꯑꯉꯥꯡ ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯗ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯁꯤꯗ ꯑꯗꯣꯝꯅ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯀꯔꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯀꯔꯝꯕ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯕ ꯂꯩꯕꯒꯦ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯑꯃꯁꯨꯡ ꯙꯔꯃꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯃꯗꯤ ꯅꯥꯠꯁꯤꯒꯤ ꯃꯔꯝꯗ ꯀꯔꯝꯕ ꯄꯥꯎꯇꯥꯛ ꯄꯤꯅꯤꯡꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯗꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯛꯄ ꯁꯣꯟꯕꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯄꯥꯏꯔꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯤꯡꯁꯤ ꯈꯔ ꯈꯔ ꯇꯧꯔꯤꯕ ꯃꯈꯣꯟ ꯑꯜꯂꯥꯅ ꯐꯖꯅ ꯄꯤꯕꯤꯔꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯩꯅꯣꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤ ꯃꯄꯨꯡ ꯐꯥꯕ ꯐꯥꯗꯕ ꯑꯗꯨꯒ ꯃꯇꯣꯟ ꯂꯣꯝꯕ ꯂꯣꯝꯗꯕ ꯍꯥꯏꯕꯁꯤ ꯑꯜꯂꯥꯒꯤ ꯍꯥꯠꯇꯕꯨꯗꯤ ꯂꯣꯏꯅ ꯂꯩ ꯑꯗꯨꯕꯨ ꯑꯦꯐꯔꯠꯁꯤ ꯀꯜꯂꯤ ꯃꯇꯤꯛꯀꯣ ꯑꯜꯂꯥꯅ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯁꯤ ꯍꯦꯜꯂꯤ ꯑꯗꯣ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯨꯝꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯕ ꯑꯥꯔꯠꯀꯤ ꯂꯝꯁꯤꯗꯤ ꯑꯇꯩ ꯂꯝꯒꯁꯨ ꯃꯥꯟꯅꯗꯦ ꯑꯁꯤꯗꯗꯤ ꯅꯣꯂꯨꯛꯇ꯭ꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯅꯥꯏꯗ꯭ꯔꯒꯗꯤ ꯃꯁꯤꯗꯤ ꯇꯣꯉꯥꯟꯕ ꯁꯤꯁꯇꯦꯝ ꯑꯃꯅꯤ ꯃꯁꯛ ꯅꯥꯏꯕ ꯑꯣꯏꯕ ꯑꯗꯨꯒ ꯏꯖꯠ ꯂꯩꯕ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯣꯏꯗꯦꯕ ꯏꯖꯠꯇꯨꯒꯤꯗꯃꯛꯇ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨꯕꯨ ꯁꯦꯠ ꯑꯣꯐ ꯄ꯭ꯔꯤꯟꯁꯤꯄꯜ ꯁꯦꯠ ꯑꯣꯐ ꯔꯨꯜꯁ ꯂꯩꯗꯅ ꯑꯗꯣ ꯁꯤꯁꯦ ꯐꯣꯂೋ ꯇꯧꯕꯤꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯑꯩꯅ ꯄꯣꯏꯟ ꯑꯍꯨꯝ ꯈꯛꯇꯪ ꯑꯩꯅ ꯊꯝꯕꯤꯅꯤꯡꯉꯤꯁꯦ ꯑꯍꯥꯟꯕꯗ ꯄꯩꯁꯥꯗ ꯌꯥꯝ ꯆꯣꯞꯇꯕ ꯁꯤ ꯑꯩ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤda ꯈꯪꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯔꯝꯗꯤ ꯀꯠꯊꯣꯛꯄꯅ ꯄꯩꯁꯥꯗ ꯌꯥꯝꯅ ꯄꯥꯝꯖꯜꯂꯨꯗꯕ ꯃꯔꯝꯗꯤ ꯅꯪ ꯄꯥꯝꯃꯁꯨ ꯐꯪꯉꯣꯏꯕ ꯁꯤ ꯂꯝꯕꯤꯁꯤꯗ ꯄꯩꯁꯥꯗꯣ ꯄꯥꯝꯃꯁꯨ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯄꯥꯝꯗ꯭ꯔꯒꯁꯨ ꯅꯪꯅ ꯐꯪꯒꯗꯕ ꯈꯔꯗꯨꯗꯤ ꯐꯪꯒꯅꯤ ꯑꯗꯨ ꯁꯦꯜꯒꯤ ꯑꯣꯏꯅ ꯑꯦꯝꯗꯨ ꯇꯧꯕꯤꯗꯕ ꯑꯗꯣ ꯄꯩꯁꯥꯗꯣ ꯆꯣꯞꯇꯕ ꯁꯤꯗꯤ ꯁꯤ ꯈꯛꯀꯤ ꯅꯠꯇꯦ ꯑꯦꯅꯤ ꯐꯤꯜꯗ ꯁꯦꯟꯁꯤꯕꯨ ꯑꯦꯝ ꯑꯣꯏꯅ ꯄꯩꯁꯥꯕꯨ ꯑꯦꯝ ꯑꯣꯏꯅ ꯇꯧꯔꯒ ꯊꯕꯛꯁꯦ ꯑꯝꯇ ꯇꯧꯕꯤꯗꯕ ꯁꯤꯃ ꯑꯍꯥꯟꯕ ꯂꯩ ꯑꯅꯤꯁꯨꯕꯗ
ꯉꯁꯥꯏꯒꯤ ꯃꯥꯡꯖꯤꯜ ꯊꯥꯈ꯭ꯔꯕ ꯑꯦꯅꯤ ꯂꯝꯗꯨꯗ ꯑꯩꯉꯣꯟꯗꯒꯤꯁꯦ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯉꯣꯟꯗꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤꯒꯤ ꯇꯥꯖꯤꯝ ꯇꯧ ꯃꯣꯏꯒꯤ ꯏज्ꯖꯠ ꯇꯧꯕ ꯃꯈꯣꯏꯒꯤ ꯕꯦꯚꯥꯔꯁꯦ ꯃꯁꯤ ꯀꯥꯏꯗꯅ ꯆꯠꯄ ꯍꯥꯏꯕꯁꯤꯃ ꯑꯅꯤꯁꯨꯕ ꯄꯣꯏꯟꯗ ꯁꯤ ꯀꯥꯎꯕꯤꯔꯣꯏꯗꯕꯁꯦ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗꯗꯤ ꯑꯩ ꯉꯁꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯅꯒꯗꯕ ꯍꯣꯠꯅꯕ ꯀꯟꯕꯁꯦ ꯍꯣꯠꯅꯕ ꯀꯟꯕ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯅ ꯍꯥꯏꯁꯤ ꯁꯤꯡꯒꯤꯡ ꯈꯛꯀꯤ ꯅꯠꯇꯦ ꯑꯦꯖ ꯑꯦꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯨꯝꯕ ꯃꯤ ꯑꯃꯅ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯟꯅꯕ ꯑꯦꯅꯤ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯅ ꯍꯣꯠꯅꯕ ꯀꯟꯕꯁꯤꯅꯦ ꯑꯗꯨꯒ ꯅꯣꯂꯨꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯕꯦꯚꯥꯔ ꯊꯝꯕ ꯍꯥꯏꯁꯦ ꯅꯣꯂꯨꯛꯄ ꯍꯥꯏꯁꯦ ꯑꯃ ꯌꯥꯎꯕ ꯑꯗꯨꯒ ꯁꯦꯜꯒꯤ ꯈꯟꯗꯕ ꯑꯗꯨꯅ ꯑꯩ ꯊꯕꯛꯇꯨ ꯈꯟꯗꯣꯛꯑꯒ ꯊꯝꯃꯅꯤꯗꯅ ꯁꯤ ꯊꯕꯛꯁꯤꯃ ꯑꯩ ꯐꯪꯒꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯦꯍꯅꯠꯇꯨꯗ ꯀꯟꯁꯤꯟꯈꯤꯕ ꯑꯗꯨꯒ ꯋꯤꯠ ꯑꯩꯈꯣꯏ ꯕꯦꯚꯥꯔ ꯑꯃꯗꯤ ꯀꯩꯅꯣꯒ ꯂꯣꯏꯅꯅ ꯗꯤꯁꯤꯄ꯭ꯂꯤꯟꯒ ꯂꯣꯏꯅꯅ ꯆꯪꯁꯟꯕ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯅꯁꯥꯅ ꯄꯥꯝꯖꯔꯤꯕ ꯂꯝꯗꯨꯗ ꯂꯥꯇꯅ ꯂꯝꯕꯤ ꯍꯥꯡꯗꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯉꯁꯤꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯗ ꯍꯥꯏꯇꯥꯔꯦ ꯑꯃꯗꯤ ꯏꯁꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤꯡꯁꯤꯕꯨ ꯁꯤꯡꯒꯤꯡꯁꯤꯕꯨ ꯄꯥꯝꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯅꯍꯥꯁꯤꯡꯗ ꯁꯤꯒꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯍꯨꯝꯁꯦ ꯁꯦꯟꯅꯔꯒ ꯆꯠꯄꯤꯌꯨ ꯑꯜꯂꯥꯅ ꯊꯧꯖꯥꯟꯕꯤꯒꯅꯤ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯌꯨꯠꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝꯒꯤ ꯁꯤꯡꯒꯔꯁꯤꯡꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯏꯟꯀꯔꯦꯖꯃꯦꯟꯒꯤ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯃꯨꯁꯂꯤꯝ ꯑꯛꯀꯤ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯍꯥꯏꯕ ꯉꯁꯤ ꯏꯄꯤꯁꯣꯠ 7 ꯁꯨꯕ ꯏꯄꯤꯁꯣꯠ ꯑꯁꯤꯗ ꯎꯅꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯣꯍꯝꯃꯗ ꯏꯁꯥꯛ ꯑꯂꯤ ꯁꯦꯛ ꯍꯥꯏꯕ ꯁꯤꯡꯒꯔ ꯑꯁꯤꯅꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯚꯤꯌꯨꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯥꯠ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯥꯟꯊꯣꯛꯄꯤꯔꯒ ꯑꯩꯈꯣই ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯇꯁꯦꯡꯅ ꯚꯣꯀꯦꯜꯁꯦ ꯑꯁꯤꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯛꯈ꯭ꯔꯕꯅꯤꯅ ꯁꯛꯇ꯭ꯔꯕꯕꯨꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩ ꯍꯟꯗꯛ ꯅꯧꯅ ꯄꯨꯊꯣꯛꯆꯒꯗꯕ ꯍꯣꯏ ꯍꯟꯗꯛ ꯔꯦꯀꯣꯔꯠ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯑꯩ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯇꯧꯕ ꯑꯃꯈꯛꯇꯪ ꯑꯩ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯑꯩ ꯈꯨꯗꯣꯛ ꯇꯧꯖꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯋꯥꯏꯅ मदीनादा थवाइना मदीनादा हचांगना मणिपुरदा असुमना कयाम कुइना थंबीकिनी हचांगबू थवाई दैलापना हचांगबू थवाई दैलापना थवाइना मदीनादा थगचरी असीगी चैनल इकोई मणिपुर मुस्लिम अखी यूट्यूब चैनल असिदा संदोक्चरीबा इकोई पांगललक्तगी अथोइबसिंग हाइबा ngasiगी एपिसोड 3 सुबे एपिसोड असिदा इकोई ngasiगी सिंगर सिंग मणिपुर की संगाइरब सिंगर सिंग मथंग उनजबगी तंजा अदुदा ngasiगी 3 सुबदु उनजरीबसि इकोई मोहम्मद इसाक अली शेख मसा मलिबिरक्तुना ngasiगी unajabagi thawram saruk yabiba ikoi hanana thagasari matungsu ikoi asigumba manipur muslim ki youtube channel ase sandok sariba ikoi
ꯄꯥꯡꯒꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯁꯤꯡ ꯍꯥꯏꯕ ꯃꯊꯪ ꯁꯟꯗꯣꯛꯆꯔꯛꯀꯗꯧꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯏꯄꯤꯁꯣꯗꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯅ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯤꯠꯊꯗꯅ ꯃꯊꯪ ꯇꯥꯕꯤꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯗꯤꯜ ꯑꯃꯁꯨꯡ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯃꯔꯤ ꯂꯩꯅꯕ ꯑꯁꯤꯒꯨꯝꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯜꯂꯥꯍꯅ ꯑꯋꯥ ꯁꯤꯂꯀꯣꯡ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣই ꯉꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ Closing, yeah, when you close the room, do end streaming now.